Kota di moyang khatan natana Manipur gi mafam punamakta abai any abai phap tanada situation ma lerpa matamda kanglu phurup nai mongda wangang na ba haina ba aduga abai hen tense situation create to ba sumo makhal gi thausi si abai thaduk pinasi sang sa lo hai ba gi okum kara koi social media da bai koi ji okum adu adu ta seng na ba adu confirm ko wa ma Jam pun makta lepak kai ya bagi thamai nungda wakal lama pau laite Manipur Prajana Manipur gi civil society organization na Manipur phana bagi damak tawrapa khongjang khuding makta wakta sarup yaraga lai makha ta na su yaki gani civil society organization manga amadi wakta praja gi mahut sinjaraga ikoi gi wangang loi singi marakta hairoi da wahai khara hairaga miyam gi sentiment swap ba ba yaw pragasu madu isilinaw ni tana thana ba yadaba thadok na ba yararoi da ba icha singni inaw singni haina khandiraga ikoi bo lan na lobi tanaba aina apun ba kwakta gi mohut sinjaraga laibak miyamda amanda lengseng biriba press ki isilinaw singgo han badaina kai khumna pagal na karam nok chari ai gi nakal da phambiriba kwakta gi civil society organization gi luching kurel na yet boy da phambiriba amoko ki president bu soina kai khumna bo chari yamna laipak thiba thawdok ama waina April gi tang taruk amadi taret kan lona ba hingda trong lau bida thok kiba bom bukhai bagi tawdok da chani si kiba matung tarapada mioi hum amaso muk si kiba dagi tidim lambi amadi Manipur pung basi yamna tangdu leita daba phibam da leirakpa makhata na irang asiga mari leinana tidim lambi si economic blockade amadi total shutdown tawbadagi kwakta da Lairiba wakta amadi surrounding village da lairiba mioi punamaki sana thaknaba purakpagi problem karasu thoki hairiba chairak tuda wakta amadi surrounding village isu sada thaktaba yadabanina ban blockade tawbiriba ichilinaw imaicha singka wakta da lairiba civil society organization ga tangai phatana wakta gi changdaba yadaba problem sing pusalappada kari karamba mawangda miyam sigi Wata patana basin kadage haibagi understanding ama marang da lairiba civil society organization maira pai bi amadi kota da lairiba CSOs mangaga understanding ama semaga economic blockade manung dasu tangai patana sang da baya da polam kharatum wakta da usalak pahoki makha tarakpada wakta gi CSOs mangana tangai patana wakta da purakto bapon makai si CSOs mangana identify tawraga purakna bagi understanding do makhada economic blockade amadi total shutdown ang rokraba matungda ikhang khanghaudana April gi tang 16 ta wakta tamna purapa polam khara marang ang kaida phaba amadi mai thado pikiba yawbaduda wakta da leiriba praja sing maruaina hogalak liba naha sigi achauba ihaw ama lakpadagi thangnaba numita wakta da leiriba CSOs mangana apun ba public meeting ama kausaki ai ba public meeting do da wa ngang bada ikoi gi marak tagi wangang loi singna wa hai bada haurap li ba miam do gi pungning do pha thana pot na bada ichilinaw singi marakta thamoi sok kada ba hai loi da ba wa hai khara saw ba pha thana bo na bada ikoi gi wangang loi singna hai bada yaw re madu thamoi sok na koi so nungai jade taseng bade hai do kriba wa hai pun matu Naktugi lairiba haugalakliba chilina naha mayam dugi motu control tawnaba hotnabada madu ikogi wangang loi singi maraktagi soigibani thamoida wakta da lairiba civil society organization singda wakta da lairiba social leader singda wakta da lairiba praja punamakta lepak kaibo yabagi thamoi nungda wakal lama pau laite Manipur Prajana Manipur gi civil society organization na Manipur phana bagi damak tawrapa khongjang khuding makta wakta sarup yaraga lai makhata na su yaki gani haujiksu apun ba Manipur mo ina bo na bada wakta da leiriba maitai bangal chil na apun mga lobya ba thodang koy mo amba makhata adumak lawraga laiki gani amasung numit tuda aina civil society organization mga amadi kokta praja gi mohut sinjaraga ikoi gi wangang loi singi marakta hairoi da bo wahi khara hairaga miyam gi sentiment swap ba ba yaw pragasu madu isilinaw ni tana thana ba yadaba thadok na ba yararoi da ba icha singni inaw singni haina khandiraga ekoi bo lan na lobi tanaba aina
ꯑꯄꯨꯟꯕ ꯀ꯭ꯋꯥꯛꯇꯥꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯗꯃꯛ ꯑꯩꯅ ꯃꯣꯏꯔꯥꯡꯒꯤ ꯁꯤꯁꯨ ꯑꯃꯁꯨꯡ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯜ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯗ ꯄꯨꯝꯅꯃꯛꯇꯨ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯄꯗ ꯃꯣꯏꯔꯥꯡꯒꯤ ꯁꯤꯁꯨ ꯑꯃꯁꯨꯡ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯂꯧꯔꯒ ꯄꯣꯠ ꯊꯥꯗꯣꯔꯛꯄ ꯉꯁꯤꯐꯥꯎꯕ ꯑꯩꯈꯣꯏꯅ ꯄꯥꯎ ꯇꯥꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯑꯩꯈꯣꯏ ꯀꯧꯇꯥꯒꯤ ꯑꯄꯨꯟꯕ ꯁꯤꯁꯨ ꯑꯃꯁꯨꯡ ꯑꯩꯒꯤ ꯇꯔꯐꯇꯒꯤ ꯃꯗꯨ ꯄꯨꯝꯅꯃꯛꯇꯨ ꯃꯣꯏꯔꯥꯡꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯃꯗꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ, ꯃꯗꯨ ꯑꯩꯅ ꯃꯗꯨꯒꯤꯗꯃꯛꯇ ꯔꯤꯒ꯭ꯔꯦꯠ ꯇꯧꯖꯔꯤ ꯑꯃꯁꯨꯡ ꯃꯗꯨ ꯄꯨꯝꯅꯃꯛꯇꯨ ꯃꯗꯨꯗꯁꯨ ꯑꯩꯈꯣꯏ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯅꯅꯕ ꯑꯃꯁꯨꯡ ꯑꯩꯈꯣই ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯄꯦꯟꯕ ꯄꯨꯝꯅꯃꯛꯇ ꯊꯥꯗꯣꯛꯄꯤꯔꯒ ꯑꯩꯈꯣꯏ ꯃꯇꯨꯡ ꯇꯥꯅ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯇꯔꯐꯇꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯁꯨꯡ ꯏꯃꯥ ꯏꯕꯦꯜ ꯄꯨꯝꯅꯃꯛꯇ ꯃꯗꯨ ꯑꯩꯅ ꯁꯦꯝꯗꯣꯛꯆꯔꯤ꯫ ꯍꯧꯈꯤꯕ ꯇꯥꯡ 23ꯇ ꯑꯩꯈꯣꯏ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯍꯥꯏꯕ ꯇꯥꯔꯦ ꯃꯣꯏꯔꯥꯡ ꯃꯈꯥꯏꯗ ꯀꯧꯇꯥꯒꯤ ꯒꯥꯔꯤ ꯑꯃ ꯃꯗꯨꯗ ꯌꯥꯎꯔꯛꯄ ꯄꯣꯠ ꯆꯩꯁꯤꯡ ꯑꯩꯈꯣꯏ ꯆꯤꯡꯊꯕ ꯑꯗꯨꯒ ꯃꯩ ꯊꯥꯕꯅꯆꯤꯡꯕ ꯊꯣꯛꯈꯤꯕ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯀ꯭ꯋꯥꯛꯇꯥ ꯑꯦꯔꯤꯌꯥꯗ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯒꯤ ꯈꯣꯏꯁꯥꯎꯅꯔꯛꯄ ꯄꯦꯟꯅꯔꯛꯇꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃ ꯂꯥꯛꯈꯤꯕ ꯃꯈꯥ ꯇꯥꯔꯛꯄꯗ ꯄꯥꯕ꯭ꯂꯤꯛ ꯃꯤꯇꯤꯡ ꯑꯃ ꯐꯝꯕ ꯑꯩꯈꯣꯏꯒꯤ ꯄꯥꯕ꯭ꯂꯤꯛ ꯃꯤꯇꯤꯡꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄꯦꯟꯗꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯐꯣꯡꯗꯣꯛꯅꯔꯒ ꯉꯥꯡꯅꯕꯗ ꯍꯦꯟꯗꯣꯛ ꯍꯦꯟꯖꯤꯟ ꯋꯥꯐꯝ ꯈꯔ ꯌꯥꯎꯔꯛꯄ ꯑꯗꯨꯒ ꯂꯩꯕꯥꯛꯀꯤ ꯏꯟꯇꯔꯦꯁꯁꯦ ꯁꯣꯛꯄ ꯌꯥꯕ ꯑꯗꯨꯒ ꯂꯩꯃꯤꯟꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯐꯝꯁꯤꯡꯒꯤ ꯏꯟꯇꯔꯦꯁ ꯑꯃꯁꯨꯡ ꯁꯦꯟꯇꯤꯃꯦꯟꯇ ꯑꯀꯥꯏꯕ ꯄꯤꯕ ꯌꯥꯕ ꯃꯐꯝꯅꯆꯤꯡꯕ ꯂꯥꯛꯄ ꯁꯤꯒꯨꯝꯕ ꯋꯥꯐꯝꯁꯤꯡꯁꯤ ꯂꯩꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯅ ꯃꯁꯤ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯕ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯣꯏꯅ ꯀꯟꯁꯔꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯁꯨ ꯂꯧꯖꯔꯒ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯀ꯭ꯋꯥꯛꯇꯥꯗ ꯂꯩꯕꯤꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ 5ꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯩꯈꯣꯏ ꯄꯥꯎ ꯐꯥꯎꯅꯖꯔꯒ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯑꯗꯨꯒꯨꯝꯕ ꯑꯣꯅꯔꯦꯕꯜ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯁꯨ ꯑꯩꯈꯣꯏ ꯄꯥꯎ ꯐꯥꯎꯅꯖꯔꯒ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯦꯁ.ꯄꯤ ꯑꯃꯗꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤꯁꯤꯒꯤ ꯑꯣꯅꯔꯦꯕꯜ ꯑꯦꯝ.ꯑꯦꯜ.ꯑꯦꯅꯆꯤꯡꯕ ꯄꯥꯎ ꯐꯥꯎꯅꯖꯔꯒ ꯃꯁꯤꯒꯤ ꯑꯣꯏꯕ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯑꯩꯈꯣꯏ ꯄꯨꯔꯛꯄ ꯌꯥꯅꯅꯕꯒ ꯃꯔꯤ ꯂꯩꯅꯕ ꯍꯤꯔꯝꯗ ꯑꯩꯈꯣꯏ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯖꯔꯒ ꯉꯔꯥꯡꯁꯤ ꯑꯩꯈꯣꯏ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯦꯁ.ꯄꯤꯒꯤ ꯑꯣꯐꯤꯁꯇ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯑꯗꯨꯒꯨꯝꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏ ꯀ꯭ꯋꯥꯛꯇꯥꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯩꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯚꯥꯞ ꯇꯥꯅꯕ ꯑꯃ ꯄꯨꯔꯛꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯅꯗꯕ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡꯗꯣ ꯐꯖꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯁ.ꯄꯤꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯆꯦꯝꯕꯔꯗ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯑꯩꯈꯣꯏ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯄꯥꯕ꯭ꯂꯤꯛ ꯃꯤꯇꯤꯡꯗ ꯑꯃꯗꯤ ꯑꯇꯩ ꯑꯇꯩ ꯑꯣꯀꯦꯖꯟꯁꯤꯡꯗ ꯍꯥꯏꯅꯕꯗ ꯉꯥꯡꯅꯕꯗ ꯌꯥꯎꯈꯤꯕ ꯍꯦꯟꯗꯣꯛ ꯍꯦꯟꯖꯤꯟꯒꯤ ꯋꯥꯐꯝꯁꯤꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃꯤꯁꯑꯟꯗꯔꯁꯇꯨꯠ ꯇꯧꯒꯗꯕ ꯑꯗꯨꯒ ꯋꯥꯐꯝ ꯈꯔ ꯂꯩꯕꯅꯤꯅ ꯃꯗꯨꯒꯤ ꯃꯔꯨꯑꯣꯏꯕ ꯀꯟꯁꯔꯟꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯖꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯨ ꯌꯥꯎꯅ ꯃꯁꯤꯁꯤ ꯀ꯭ꯋꯥꯛꯇꯥꯒꯤ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ 5ꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯃꯌꯥꯝꯗ ꯅꯨꯃꯤꯠꯇꯨꯗ ꯌꯥꯎꯈꯤꯕ ꯑꯍꯦꯟꯕ ꯋꯥꯍꯩꯁꯤꯡꯗꯨꯒꯤ ꯔꯤꯒ꯭ꯔꯦꯠ ꯇꯧꯕ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯃꯦꯟ ꯑꯃ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯄꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯕꯅꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯅ ꯑꯄꯤꯜ ꯑꯃ ꯇꯧꯖꯔꯤ꯫ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯀ꯭ꯋꯥꯛꯇꯥꯗ ꯑꯃꯁꯨꯡ ꯃꯣꯏꯔꯥꯡꯗ ꯂꯩꯕ ꯋꯥꯐꯝꯁꯦ ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯅꯗꯕ ꯄꯦꯟꯅꯗꯕ ꯂꯩꯔꯝꯕ ꯈꯨꯗꯤꯡꯃꯛꯇꯣ ꯃꯗꯨ ꯁꯣꯂꯨꯁꯟ ꯄꯨꯔꯛꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯅꯥꯒꯨꯝꯕꯅ ꯐꯦꯁꯕꯨꯛ, ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯃꯗꯤ ꯇ꯭ꯋꯤꯇꯔꯅꯆꯤꯡꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯡꯗ ꯑꯩꯈꯣꯏ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯒ ꯀꯥꯡꯂꯨꯞ ꯑꯃꯅ ꯑꯃꯗ ꯄ꯭ꯔꯣꯚꯣꯀꯦꯠ ꯇꯧꯅꯕ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯅꯒꯗꯕ ꯑꯗꯨꯒ ꯋꯥꯍꯩ ꯋꯥꯇꯥꯅꯆꯤꯡꯕ ꯐꯣꯡꯗꯣꯛꯄ ꯁꯤꯒꯨꯝꯕ ꯁꯤ ꯉꯁꯤꯗꯒꯤ ꯂꯦꯞꯄꯤꯔꯣ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯃꯌꯥꯝꯗ ꯏꯀꯥꯏ ꯈꯨꯝꯅꯅ ꯑꯄꯤꯜ ꯇꯧꯖꯔꯤ꯫ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯂꯩꯕꯥꯛꯀꯤ ꯌꯥꯝꯅ ꯆꯤꯔꯕ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯂꯅꯥꯏ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤꯒ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁꯇ ꯁꯣꯛꯄ ꯌꯥꯕ, ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤ ꯆꯥꯟꯅꯕꯗ ꯁꯣꯛꯄ ꯌꯥꯕ, ꯄꯤꯁ ꯍꯥꯔꯃꯣꯅꯤꯗ ꯑꯀꯥꯏꯕ ꯄꯤꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯐꯣꯡꯗꯣꯛꯄꯁꯤꯡꯁꯦ ꯃꯁꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯥꯏꯟꯒꯤ ꯃꯈꯥꯗ ꯆꯞ ꯆꯥꯅ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯗꯤꯜ ꯇꯧꯅꯅꯕ ꯑꯩꯈꯣꯏꯁꯤꯡꯗꯣ ꯃꯊꯧ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯇꯧꯐꯝ ꯊꯣꯛꯄ ꯑꯥꯏꯟꯒꯤ ꯊꯕꯛꯁꯤꯡꯗꯨ ꯆꯞ ꯆꯥꯅ ꯇꯧꯕꯤꯅꯅꯕ ꯒꯚꯔꯟꯃꯦꯟꯠꯅ ꯃꯁꯤ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯂꯧꯕꯤꯅꯅꯕ ꯒꯚꯔꯟꯃꯦꯟꯠꯇ ꯑꯩꯈꯣꯏ ꯊꯥꯡꯒꯠꯆꯒꯦ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗ ꯂꯝꯗꯝꯁꯤꯗ ꯑꯃꯗꯤ ꯀ꯭ꯋꯥꯛꯇꯥ ꯑꯃꯗꯤ ꯃꯣꯏꯔꯥꯡ ꯈꯛꯇ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏ ꯑꯩꯈꯣꯏꯒꯤ ꯚꯥꯞ ꯇꯥꯅꯗꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃ ꯂꯩꯔꯛꯄ ꯃꯇꯝꯗ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯅꯥꯏꯕ ꯃꯑꯣꯡꯗ ꯋꯥ ꯉꯥꯡꯅꯕ, ꯍꯥꯏꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏ
ꯍꯦꯟꯅ ꯇꯦꯟꯁ ꯁꯤꯆꯨꯋꯦꯁꯟ ꯀ꯭ꯔꯤꯌꯦꯠ ꯇꯧꯕ ꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯊꯕꯛꯁꯤꯡꯁꯤ ꯑꯩꯈꯣꯏ ꯊꯥꯗꯣꯛꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯃꯁꯦꯜ ꯂꯩꯃꯤꯟꯅꯔꯤꯕ ꯈꯨꯡꯒꯪ ꯇꯥꯏꯅꯔꯤꯕ ꯈꯨꯡꯒꯪꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯃꯔꯤ ꯂꯩꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯍꯟꯗꯛ ꯀ꯭ꯋꯥꯇꯥꯒꯤ ꯁꯤꯁꯤꯗ ꯑꯩꯈꯣꯏ ꯐꯝꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯚꯥꯞ ꯇꯥꯅꯕ ꯑꯃ ꯄꯨꯔꯛꯄ ꯉꯝꯃꯤꯕꯁꯦ ꯁꯨꯃꯥꯏꯅ ꯐꯝꯃꯤꯟꯅꯔꯒ ꯚꯥꯞ ꯇꯥꯅꯕ ꯑꯃ ꯄꯨꯔꯛꯑꯒ ꯑꯦज ꯏꯠ ꯏꯁ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯑꯣꯏꯕ ꯍꯥꯟꯅꯗꯒꯤ ꯂꯩꯅꯔꯛꯄ ꯃꯔꯤꯗꯨ ꯑꯗꯨ ꯀꯥꯏꯍꯟꯗꯅ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯑꯩ ꯃꯁꯤꯃꯇꯪ ꯑꯩ ꯍꯝꯕꯜꯂꯤ ꯑꯄꯤꯜ ꯇꯧꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯀ꯭ꯋꯥꯇꯥꯒꯤꯁꯤꯗꯁꯨ ꯑꯩꯈꯣꯏ ꯀ꯭ꯋꯥꯇꯥ ꯑꯃꯁꯨꯡ ꯃꯣꯏꯔꯥꯡ ꯈꯨꯡꯒꯪ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯋꯥꯐꯝ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅꯁꯨ ꯍꯧꯕꯗꯒꯤ ꯂꯧꯖꯕꯅꯤ ꯄꯥꯕ꯭ꯂꯤꯛ ꯃꯤꯇꯤꯡꯁꯤꯗꯁꯨ ꯑꯩꯈꯣꯏ ꯌꯥꯎꯖꯗꯦ ꯑꯗꯨꯒ ꯇꯉꯥꯏꯐꯗꯅ ꯉꯁꯤ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯕ ꯁꯦꯟꯇꯤꯃꯦꯟꯇ ꯃꯌꯥꯝꯅ ꯂꯥꯟꯅ ꯆꯠꯈꯤꯒꯗꯕ ꯋꯥꯐꯝ ꯈꯔ ꯂꯩꯒꯗꯧꯔꯦ ꯍꯥꯏꯅ ꯈꯟꯖꯕꯗꯒꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯀꯨꯞꯅ ꯇꯉꯥꯏꯐꯗꯅ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯔꯤꯒ꯭ꯔꯦꯠ ꯇꯧꯕꯒꯤ ꯋꯥꯐꯝ ꯈꯔ ꯀ꯭ꯋꯥꯇꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯊꯝꯕꯤꯕꯁꯤꯗ ꯑꯩꯈꯣꯏꯁꯨ ꯁꯔꯨꯛ ꯌꯥꯖꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯅꯤꯄꯨꯔꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯀꯂꯦꯛꯇꯤꯞ ꯏꯟꯇꯔꯦꯁꯇ ꯃꯅꯤꯄꯨꯔꯒꯤ ꯄꯥꯡꯒꯜ ꯈꯨꯟꯅꯥꯏ ꯂꯩꯒꯅꯤ ꯑꯦꯖ ꯋꯦꯜ ꯑꯦꯖ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯇꯥꯁꯨ ꯃꯗꯨꯗ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯂꯩꯃꯤꯟꯅꯒꯅꯤ ꯂꯩꯃꯤꯟꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯀ ꯑꯩꯈꯣꯏ ꯍꯥꯟꯅꯒꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯀ꯭ꯋꯥꯇꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯊꯥꯖꯕ ꯊꯝꯃꯤ ꯑꯗꯨꯒ ꯂꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯄꯥꯡꯒꯜ ꯈꯨꯟꯅꯥꯏꯅꯁꯨ ꯃꯗꯨꯗ ꯊꯥꯖꯕ ꯊꯝꯃꯤ ꯍꯥꯏꯕ ꯋꯥꯐꯝ ꯈꯔꯁꯤ ꯂꯣꯏꯕ ꯑꯣꯏꯅ ꯃꯌꯥꯝꯅ ꯊꯝꯖꯩ